Adom gari macha darkar oibibra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and condition apply. Kromjare ELITETV test of cartoon ni mahau meng tabri staram chari muro ngasi infala punga pau cs gi cartoon singda cartoon nisina kari haining liba kari photo liba kari wakal kalang liba habdu myam sadonga thamjage an bedelo khajage sanga express ki onthok panita asta onthok panita hariba khoi cartoon si jeng bio khoi panjab mungna bagi silamane sensida kana kana mungna rige de yeng bio masina khoi ojabi mon manba aduga amasina khoi Thanaujam Basanta Kumar Man bani ye ipose ani mungna bagi sinne adeda Thanaujam Basanta Kumar Man basina haibani is matau man dana ling he oja su tumin buktan ilam tai adeda amasina re jun for ngai ba wadana ba isei ema sakai ro urona hajik si dum lainari ba politics ki leriba haji leriba rajniti ki sidai koi handa ki sidai khara neck to neck lakpagi film lakada ba maruina koi BJP gi Tuan ba koi kendra singda MLA lejere haragasu haji pandari bosi bot suppose maudra leine ningbada mi thoe mamang da ka gi butu mi to ku zamana kunthra manga khangadi dum pa kare mi jena bada dum ipu phangadi adu yankhai ma ya da bele hori awna sai yankhai dana mu thadara gadi kamai to gadi habi gi ufum sida du gadak si mix lak pa dun adani ufum moira kanda handak si dum bimol gi dum ling bagi mami ta ba mayam na haina ba political analyst na haiba khotpa adu mami ta ba adani akoi ki cartoonist na akoi cartoon khudang da ongthor ai se dana khoi is matau iman man da ling he oja su tumin buktan ilam tai na manung da kai toge buktan ilam tai dana ma haide jun mari ngai ba wadana ba isai ma sakai ro uro na jun mari manga da election di dum result di haido ani adu gi potu da ni amyam dai akoi lai re post yam phajaba sisu cartoon ne na thamjage athang da lai sina khoi sana leba ki loire dana haibaduni loire jisna bot ki war isung aktani kaidore to kapli dubo na hai bot lakhiba mayam duna ibu amuk sengdok ta ba yaro hairak len hajik si dum sengdok sengin tawbagi isu mayam aduna haini bot lakhiba mayam duna aibu amuna sengdok ta ba yaro haidana hajik tawdani mayam si tawi tawde yawi haibna singma mayam leba adagi agenda dhap tawi haiba tawde haiba mayam aduna but capture tawba madana maram warkanda khoi report tawgi duni amu aduna saisida sumba mayama bot loigra matunga sumba khara lakpagi mi ta udune adada sai cartoonist ne putorak padani kaidore to kapidena bot lakhiba mayam duna issue amuk sengdok ta yaro hairak lena sengdok sing di film de leiba Manipur ki situation du putopani haidana thamjage masang de leisna koi pongna phomgi balo he habduni balo is da siju election gi aduga ji lan ni matang ore sena banga tani basam na kana mi mayam lepe somna kana lepe aduga haire bot ki lan di loire adubu mi na horakpa amadi lotion bangam loidori aduna hajikti horakpa lansi kamai lotion ge dagi heduni na pa mi se la lotion la kana ingate me leudune aduna bot ki landi loire adubu mi na horakpa amadi lotion bangam loidori na yamna phajaba sini kamai tono lotion ge dagi si election ge result je ora kana khangani muthang dalai sina khoi welan pau gi as loire heduni se da mayam se khammaga mantri mandol mayam wai sanabaduni loire pumnoi loire na Manipur si loire ngak tin haiji pumloi loire na aman khume mamang gi lengak na ne na adum haji laungna ba haji lai film se mamang lengak ni history ne na da yaro history kamaina hora ki du tau gi na
ꯑꯗꯨꯝ ꯑꯃꯒ ꯍꯨꯟꯅꯔꯒ ꯂꯩꯕꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯊꯥ ꯁꯥꯅ ꯀꯣꯛ ꯉꯥꯎꯅ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯂꯣꯏꯔꯦꯅ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅꯅꯦꯅ ꯃꯃꯥꯡ ꯂꯩꯉꯥꯛꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯃ ꯇꯧꯔꯦ ꯃꯃꯥꯡ ꯂꯩꯉꯥꯛ ꯑꯗꯨꯏꯃꯃꯥꯡ ꯂꯩꯉꯥꯛꯇꯨꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯅ ꯍꯦꯛ ꯍꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯍꯪꯉꯣꯏ ꯈꯣꯡꯕꯗꯣ ꯍꯪꯉꯣꯏ ꯅꯪ ꯀꯔꯤ ꯈꯣꯡꯉꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯀꯨꯝ ꯃꯤꯊꯥꯏꯌꯣꯅ ꯈꯣꯡꯖꯕꯅꯤꯅ ꯅꯣꯡ ꯇꯥꯕꯒꯤ ꯃꯊꯪ ꯊꯤꯒꯠꯅꯕꯗ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨ ꯈꯨꯜ ꯉꯥꯛꯄ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯦ ꯁꯤꯗ ꯂꯥꯟ ꯉꯥꯛꯇꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯚꯣꯠ ꯇꯧꯕ ꯉꯝꯂꯤꯕꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦꯅꯦꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯆꯩꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯗꯨ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯍꯜꯂꯒ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯕ ꯉꯥꯛꯇꯅꯤ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯚꯣꯠ ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯗꯨ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯉꯥꯛꯑꯀꯥꯟꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯉꯥꯛꯑꯀꯥꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟꯗ ꯇꯧꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯗꯨ ꯇꯧꯗꯦ ꯇꯧꯅꯔꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯍꯜꯂꯒ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯕ ꯉꯥꯛꯇꯅꯤ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯔꯨꯅꯨꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯅꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯚꯣꯠ ꯊꯥꯗꯕꯗ ꯃꯤ ꯑꯃꯨꯛꯇ ꯀꯥꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯄꯥꯝꯗꯕꯗꯨꯗ ꯊꯥꯗꯔꯦꯅ ꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯎꯏ ꯑꯩ ꯉꯁꯤꯐꯥꯎ ꯊꯥꯗꯔꯛꯄꯗꯅꯦ ꯑꯩꯅ ꯊꯥꯗꯕꯁꯦ ꯑꯃꯨꯛꯇ ꯀꯥꯗꯦꯅ ꯑꯗꯨꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯗ ꯚꯣꯠ ꯊꯥꯗꯩꯌꯦꯅ ꯀꯥꯗꯅꯕꯅꯦꯅ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯁꯤ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯅ ꯀꯥꯗꯅꯕ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯀꯥꯗꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯥꯗꯈꯤ ꯇꯥꯔꯗꯤ ꯑꯃꯨꯛ ꯚꯣꯠ ꯃꯁꯤꯡ ꯃꯥꯅ ꯍꯦꯜꯂꯒ ꯑꯃꯨꯛ ꯀꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯊꯥꯗꯕꯗ ꯃꯤ ꯑꯃꯨꯛꯇ ꯀꯥꯈꯤꯗ꯭ꯔꯤ ꯃꯥꯅ ꯊꯥꯗꯕꯗ ꯑꯗꯨꯅ ꯀꯥꯗꯅꯕ ꯊꯥꯗꯒꯦꯅ ꯑꯗꯨꯗ ꯑꯦꯗꯨ ꯁꯨꯝ ꯊꯥꯗꯔꯕ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯔ ꯕꯤꯗꯨ ꯊꯥꯗꯔꯗꯤ ꯑꯗꯨꯝꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯗꯤ ꯃꯥꯅ ꯑꯃꯨꯛ ꯚꯣꯠ ꯍꯦꯟꯈꯤꯗꯣꯏꯅꯤ ꯑꯁꯨꯝꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯆꯥꯅꯕ ꯁꯨꯝ ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯐꯦꯛꯇꯔꯁꯦ ꯅꯩꯅꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯍꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯚꯣꯠꯀꯤ ꯈꯣꯝꯕꯒꯤ ꯂꯥꯛꯄꯒꯤ ꯁꯤꯟꯅꯤ ꯑꯗꯨꯗ ꯕꯣꯔ ꯄꯤꯔꯛꯄꯅꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯚꯣꯇꯔꯁꯤꯅ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯁꯦꯜ ꯆꯥꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣꯅ ꯁꯦꯜ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯁꯦꯜ ꯄꯤꯅꯕꯗꯨꯕꯨ ꯊꯕꯛꯀꯤ ꯄꯤꯅꯕꯗꯨꯕꯨ ꯑꯩꯈꯣꯏ ꯐꯣꯡꯅꯁꯤ ꯑꯁ ꯅꯪꯅ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯛ 10 ꯄꯤꯔꯝꯅꯤꯀꯣ ꯑꯁ ꯐꯣꯇꯣ ꯑꯝꯇ ꯅꯝꯍꯧꯁꯤ ꯐꯦꯁꯕꯨꯛ ꯊꯥꯒꯠꯅꯕ ꯍꯥꯏꯅꯔꯣꯏꯕ ꯂꯣꯟꯅ ꯊꯨꯞꯅ ꯄꯤꯗꯕ ꯉꯥꯛꯇꯅꯤ ꯑꯗꯩ ꯄꯤꯔꯛꯇꯕꯒꯤ ꯑꯃꯨꯛ ꯊꯧꯅꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯆꯧꯕ ꯏꯁꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯥꯅ ꯕꯣꯔ ꯄꯤꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯚꯣꯇꯔꯁꯤꯅ ꯀꯥꯖꯔꯣ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯁꯦꯜ ꯆꯥꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣꯅ ꯄꯤꯕ ꯕꯣꯔꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦꯅ ꯃꯌꯥꯝꯁꯦ ꯈꯟꯅꯔꯒ ꯅꯃꯁꯇꯦꯒ ꯇꯧꯅ ꯑꯦꯝ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯥꯅ ꯍꯨꯃꯥꯡ ꯀꯥꯡꯉꯩ ꯑꯥꯏ ꯔꯤꯌꯦꯂꯤ am too scared ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁ꯭ꯀꯤꯌꯔ ꯑꯣꯏꯔꯦ ꯁꯤꯅꯦꯕ that the future election of mine would be very difficult ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯅꯤ you see besides money ꯌꯦꯡꯉꯣ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯔꯒꯗꯨ ꯑꯣꯏꯔꯦꯁꯤꯅ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯔꯒꯁꯨ ꯋꯦꯕꯁꯦ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯦꯕꯁꯦ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯕꯅꯤ ꯉꯁꯥꯏꯗꯨ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗꯅꯦ ꯉꯁꯥꯏꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯌꯥꯎꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯅꯦꯗ ꯈꯔ ꯋꯦꯕꯁꯦ ꯂꯩꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤꯁꯨꯅꯤ ꯃꯣꯏꯅ ꯔꯨꯂꯤꯡ ꯄꯥꯏꯔꯒ ꯚꯣꯠ ꯄꯧꯕ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯗꯨ ꯇꯧꯗꯅꯕ ꯍꯣꯠꯅꯕ ꯑꯀꯟꯕ ꯊꯥꯛꯇ ꯍꯣꯠꯅꯩ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯁꯨꯝ ꯋꯦꯕꯁꯦ ꯂꯥꯛꯈꯠꯂꯛꯄ ꯑꯗꯨꯅ ꯖꯨꯟ 5 ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯀꯥꯎꯟꯇꯤꯡꯁꯤꯗꯗꯤ ꯂꯥꯏꯅ ꯈꯪꯉꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯐꯥꯎꯇꯤ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯁꯨ ꯃꯦꯁꯦꯖ ꯄꯤꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯣꯏꯔꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯊꯝꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ?
supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and conditions apply.